ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯕꯣꯝ ꯌꯥꯎꯅ ꯃꯐꯝ ꯀꯌꯥꯗ ꯂꯥꯟꯗꯥꯔꯛꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯇꯥꯡ 4ꯗ ꯋꯥꯊꯥꯂꯝꯕꯤ-ꯁꯥꯟꯇꯤꯄꯨꯔꯗ ꯅꯨꯄꯤ ꯑꯃ ꯂꯧ ꯁꯨꯔꯤꯉꯩꯗ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈ꯭ꯔꯕ ꯃꯇꯨꯡ ꯉꯁꯤ ꯑꯌꯨꯛ ꯗꯝꯄꯤ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁꯠ ꯔꯦꯟꯖꯇꯒꯤ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯁꯥꯏꯇꯣꯟꯒꯤ ꯑꯦꯔꯤꯌꯥꯗ ꯕꯣꯝ ꯑꯃꯗꯤ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥ ꯀꯥꯞꯁꯤꯟꯗꯨꯅ ꯑꯃꯨꯛꯀꯁꯨ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈ꯭ꯔꯦ꯫ ꯃꯩꯇꯩ ꯈꯨꯜ ꯉꯥꯛꯄ ꯑꯃ ꯃꯈ꯭ꯋꯥꯡꯗ ꯅꯣꯡꯃꯩꯅ ꯄꯥꯟꯕꯗꯒꯤ ꯁꯣꯛꯂꯦ꯫ ꯃꯩꯇꯩ ꯈꯨꯜꯁꯤꯡ ꯇꯝꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕ ꯆꯥꯎꯔꯥꯛꯅ ꯄꯨꯡ 3:10 ꯔꯣꯝ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯀꯨꯀꯤꯁꯤꯡꯅ ꯆꯠꯊꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯈꯨꯜ ꯉꯥꯛꯄꯁꯤꯡꯅꯁꯨ ꯍꯟꯗꯨꯅ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥ ꯀꯥꯞꯈꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕ ꯑꯗꯨ ꯐꯒꯥꯛꯆꯥꯎ ꯏꯈꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯁꯥꯏꯇꯣꯟ ꯂꯤꯇꯥꯟꯄꯣꯛꯄꯤ ꯃꯨꯁꯂꯤꯝ ꯂꯩꯀꯥꯏꯗꯒꯤ ꯈꯨꯒꯥ ꯇꯨꯔꯦꯜ ꯂꯥꯟꯊꯣꯛꯂꯒ ꯂꯩꯕ ꯗꯝꯄꯤ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁꯠ ꯔꯦꯟꯖꯇꯒꯤ ꯆꯤꯡꯁꯥꯡ ꯄꯔꯦꯡꯗꯒꯤꯅꯤ꯫ ꯆꯤꯡꯁꯥꯡ ꯄꯔꯦꯡ ꯑꯁꯤꯗ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯒꯤ ꯕꯡꯀꯔ ꯃꯇꯤꯛ ꯆꯥꯅ ꯂꯩ ꯍꯥꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯕꯡꯀꯔꯁꯤꯡ ꯑꯁꯤꯗꯒꯤ ꯑꯦꯇꯦꯛ ꯑꯁꯤ ꯆꯠꯊꯔꯛꯈꯤꯕꯅꯤ꯫ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯄꯥꯎ ꯑꯗꯨ ꯍꯦꯛ ꯐꯪꯈꯤꯕꯒ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ ꯑꯃꯗꯤ ꯀꯃꯥꯟꯗꯣꯒꯤ ꯇꯤꯝꯁꯤꯡ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯥꯏꯇꯣꯟ ꯂꯤꯇꯥꯟꯄꯣꯛꯄꯤ ꯃꯨꯁꯂꯤꯝ ꯂꯩꯀꯥꯏꯗ ꯂꯩꯔꯝꯕ ꯃꯤꯌꯥꯝ ꯂꯥꯟꯖꯦꯟꯅꯈ꯭ꯔꯦ꯫ ꯌꯨꯝꯗ ꯌꯣꯛꯄ ꯁꯥ ꯉꯥ ꯑꯃꯗꯤ ꯉꯥꯅꯨ ꯌꯦꯟ ꯀꯌꯥ ꯁꯥꯐꯒꯗꯕ ꯃꯐꯝꯁꯤꯡꯗ ꯍꯣꯟꯗꯣꯛꯄ ꯍꯧꯅꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯁꯨ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯕꯣꯝ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄ ꯂꯦꯞꯇ꯭ꯔꯤ꯫ ꯑꯃꯔꯣꯝꯗ ꯌꯥꯏꯉꯪꯄꯣꯛꯄꯤ ꯁꯥꯟꯇꯤ ꯈꯣꯡꯕꯥꯜꯒꯤ ꯂꯧꯕꯨꯛꯇ ꯂꯧ ꯌꯩꯕ ꯆꯠꯈꯤꯕ ꯈꯨꯟꯖꯥꯁꯤꯡꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄꯗꯒꯤ ꯈꯨꯟꯖꯥ ꯑꯃ ꯅꯣꯡꯃꯩꯅ ꯄꯥꯟꯗꯨꯅ ꯁꯣꯛꯂꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯁꯣꯛꯂꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯅ꯭ꯌꯨ ꯀꯦꯅꯟꯗꯒꯤ ꯀꯦꯟꯁꯣ ꯃꯣꯔꯥꯝ ꯆꯍꯤ 32 ꯀꯧꯏ꯫ ꯃꯍꯥꯛ ꯍꯧꯖꯤꯛ ꯌꯥꯏꯉꯪꯄꯣꯛꯄꯤ PHCꯗ ꯄꯨꯈꯠꯇꯨꯅ ꯂꯥꯏꯀꯠꯅꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯒꯤ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 9 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯌꯥꯏꯉꯪꯄꯣꯛꯄꯤ ꯃꯊꯛꯇ ꯅ꯭ꯌꯨ ꯀꯦꯅꯟꯒꯤ ꯈꯨꯟꯖꯥ 8 ꯂꯧꯕꯨꯛꯇ ꯂꯧ ꯌꯩꯕ ꯆꯠꯈꯤ꯫ ꯃꯈꯣꯏ 8ꯅ ꯂꯧ ꯌꯩꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯉꯩꯗ ꯌꯥꯏꯉꯪꯄꯣꯛꯄꯤ ꯆꯤꯡꯈꯣꯡꯂꯣꯝꯗꯒꯤ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯈꯪꯍꯧꯗꯅ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥ ꯀꯥꯞꯁꯤꯜꯂꯛꯈꯤ꯫ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯈꯪꯍꯧꯗꯅ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨꯗꯒꯤ ꯃꯁꯥ ꯍꯤꯡꯍꯧꯅꯕ ꯃꯤꯑꯣꯏ 3 ꯑꯃꯗꯤ ꯆꯦꯟꯊꯣꯔꯛꯈꯤ꯫ ꯆꯦꯟꯊꯣꯔꯛꯄ ꯅꯪꯍꯧꯗꯕ ꯃꯤꯑꯣꯏ 4 ꯑꯗꯨꯅ ꯃꯊꯋꯥꯏ ꯍꯤꯡꯍꯧꯅꯕ ꯄꯥꯛꯊꯔꯒ ꯂꯩꯍꯧꯈꯤ꯫ ꯇꯨꯡꯗ BSF ꯑꯃꯗꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯀꯤ ꯄꯔꯁꯣꯅꯦꯜ ꯆꯪꯁꯤꯟꯗꯨꯅ ꯃꯈꯣꯏ 4 ꯑꯗꯨ ꯄꯨꯊꯣꯔꯛꯈꯤ꯫ ꯉꯁꯤꯒꯤ ꯂꯧ ꯌꯩꯕ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯈꯨꯟꯖꯥ 8ꯃꯛ ꯇꯥꯡꯈꯨꯜ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯄꯨꯂꯤꯁꯅ ꯀꯦꯁ ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯂꯧ ꯌꯩꯕ ꯌꯥꯎꯕ ꯈꯨꯟꯖꯥ ꯑꯃꯅ ꯍꯥꯏ ꯂꯧ ꯌꯩꯕ ꯂꯣꯏꯁꯤꯜꯂꯝꯗꯥꯏ ꯑꯌꯨꯛꯀꯤ ꯄꯨꯡ 7:30 ꯔꯣꯝ ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯗꯨꯅ ꯈꯪꯍꯧꯗꯅ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥ ꯀꯥꯞꯁꯤꯜꯂꯛꯈꯤꯕꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯉꯁꯤ ꯂꯧ ꯌꯩꯒꯅꯤ ꯍꯥꯏꯕꯁꯤ ꯂꯧ ꯃꯄꯨꯅ ꯃꯥꯡꯖꯧꯅꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯣꯅꯦꯜꯁꯤꯡꯗ ꯄꯥꯎ ꯄꯤꯈꯤꯕꯁꯨ ꯂꯩ ꯍꯥꯏꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯏꯝꯐꯥꯜ ꯏꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯌꯥꯏꯉꯪꯄꯣꯛꯄꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯊꯝꯅꯥꯄꯣꯛꯄꯤꯒꯤ ꯃꯅꯤꯡ ꯎꯌꯣꯛ ꯆꯤꯡ ꯃꯊꯛꯇꯒꯤ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯇꯝꯄꯥꯛ ꯇꯝꯅ ꯕꯣꯝ ꯑꯃꯗꯤ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥ ꯀꯥꯞꯊꯔꯛꯇꯨꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯎꯆꯦ ꯑꯁꯤꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝ ꯀꯥꯞꯊꯔꯛꯇꯨꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 7:35 ꯔꯣꯝ ꯇꯥꯕ ꯑꯗꯨꯋꯥꯏꯗꯒꯤ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯑꯦꯇꯦꯛ ꯑꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10:55 ꯔꯣꯝ ꯇꯥꯕ ꯑꯗꯨꯋꯥꯏ ꯐꯥꯎꯕ ꯆꯠꯊꯔꯛꯈꯤ ꯍꯥꯏꯔꯤ꯫ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯑꯦꯇꯦꯛ ꯑꯗꯨꯅ ꯑꯁꯣꯛ ꯑꯄꯟ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯈꯤꯗ꯭ꯔꯕꯁꯨ ꯌꯨꯝ ꯈꯔꯗꯤ ꯅꯣꯡꯃꯩꯅ ꯄꯥꯟꯗꯨꯅ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯈꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯂꯧ ꯁꯨꯗꯨꯅ ꯂꯩꯕꯤ ꯂꯧꯃꯤ ꯃꯤꯆꯝ ꯅꯨꯄꯤ ꯑꯃ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯍꯥꯠꯄꯗ ꯆꯦꯟꯅꯕ ꯇꯦꯔꯣꯔꯤꯁꯁꯤꯡ ꯐꯥꯗꯨꯅ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯐꯣꯛꯁ꯫ ꯍꯧꯈꯤꯕ ꯇꯥꯡ 10ꯒꯤ ꯑꯌꯨꯛ ꯄꯨꯡ 10:30 ꯔꯣꯝ ꯇꯥꯕ ꯃꯇꯝꯗ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯋꯥꯊꯥꯂꯝꯕꯤ-ꯁꯥꯟꯇꯤꯄꯨꯔꯗꯒꯤ ꯁꯥꯄꯨꯝ ꯑꯣꯡꯕꯤ ꯁꯣꯐꯤꯌꯥ ꯀꯧꯕꯤ ꯂꯧ ꯁꯨꯗꯨꯅ ꯂꯩꯖꯕꯤ ꯅꯨꯄꯤ ꯑꯃ ꯆꯤꯟ ꯀꯨꯀꯤ-ꯖꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯆꯤꯡꯊꯛꯇꯒꯤ ꯑꯇꯝꯅꯅ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯍꯥꯠꯈꯤꯕ ꯃꯤꯑꯣꯏꯕꯒꯤ ꯂꯤꯆꯠ ꯅꯠꯇꯕ ꯇꯦꯔꯣꯔꯤꯁꯠꯀꯤ ꯊꯧꯑꯣꯡ ꯑꯗꯨ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯐꯣꯛꯁꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ ꯑꯃꯗꯤ ꯇꯦꯔꯣꯔꯤꯖꯝꯒꯤ ꯊꯧꯑꯣꯡ ꯑꯗꯨꯗ ꯂꯧꯃꯤ ꯅꯨꯄꯤ ꯃꯤꯆꯝ ꯍꯥꯠꯄꯗ ꯆꯦꯟꯅꯕ ꯆꯤꯟ ꯀꯨꯀꯤ-ꯖꯣ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯇꯦꯟꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯐꯥꯗꯨꯅ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ ꯐꯣꯛꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯛꯄ ꯆꯦꯔꯣꯜ ꯑꯗꯨꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯊꯧꯗꯣꯛ ꯊꯣꯛꯂꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯅꯛꯄꯗ BSF ꯄꯔꯁꯣꯅꯦꯜꯁꯤꯡ ꯗꯤꯄ꯭ꯂꯣꯏ ꯇꯧꯅ ꯃꯇꯧ ꯀꯔꯝꯅ ꯍꯥꯠꯄ ꯉꯝꯂꯤꯕꯅꯣ ꯑꯃꯗꯤ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯁꯤꯡꯅ ꯑꯦꯛꯁꯟ ꯑꯃꯠꯇ ꯂꯧꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯤ ꯍꯪꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯂꯟ ꯉꯥꯛꯄ ꯉꯝꯂꯣꯏꯗꯕ ꯑꯃꯗꯤ ꯀꯨꯝꯍꯩ ꯌꯦꯡꯕꯒꯨꯝ ꯌꯦꯡꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯅ ꯍꯦꯟꯅ ꯐꯩ꯫ ꯂꯣꯏꯅꯅ ꯆꯤꯟ ꯀꯨꯀꯤ-ꯖꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ
मरुओइना सिंखोंग सिंयादा खुंदारिबा मिचम मियाम हानिंगबा मतमदा हालबा फावबा गवर्नमेंट ऑफ इंडिया अमदी मणिपुर लेंगांगना ngasi फावबा टेररिज्म की थवोंग कया चथरिबा चिन कुकी जोल सिंगी मथक्ता एक्शन अमता लौदुना लैरिबा असि नुंगी ओइबा वाहनथोक करिनो इंडिया ना मणिपुर की मियाम पुंसी अमसुंग लनथुम ngakpa ngamlaktrabaniना मणिपुर की मियाम ना मणिपुर इंडिया दा तिनरिंगै ममांगदा लैरंबा पॉलिटिकल स्टेटस अदु तालकलोय हनिंगाई लेते गवर्नमेंट ऑफ इंडिया ना नुपी की थाक वांकट हन्नबा पुंसी महिंग फगत हन्नबा प्रोपेगेंडा कया तौरबसु मणिपुर दा नुपी मिचम कया चिन कुकी जो टेररिस्ट सिंगना हानिंगबा मतमदा हाली हाइनसु चेरोल दुना मखा तारकली मखा तारकपा पाउदा जिरीबामगी 𝗧𝗛𝗥𝗔𝗠𝗟𝗘 कुकी सिंगना दुकान सिंग मई थारमले CRPF का खुद थोंगनाबदा कुकी 13 CRPF अमा सिरे कुकी नार्को टेररिस्ट सिंगना जिरीबामगी मफम कयादा लांदारकपगी मखा चथरकपा ओइना ngasi नुंगथिल जिरीबामगी बोरोबित्रा पुलिस स्टेशन दा कुकी सिंगना लांदारकपगा लोइनाना बोरोबेत्रा सब डिवीजन की मयोल अमा ओइरिबा 𝗧𝗛𝗥𝗔𝗥𝗔𝗠𝗟𝗘 हाइरगा खंगनाबा मफम अमादा लैबा दुकान सिंग मई थारमले मदुदा CRPF अमदी सेंट्रल फोर्स सिंगना हंदुना खुद थोंगनाबगी थौदोकदा CRPF पर्सनल अमा सिरे लोइनाना मैतै मिचम मंगा थीबा खंगदना लैरी खुद थोंगनाबगी थौदोक असि मखा चथरकपा ओइना ngasi nungthil pung 3 khara helakpada 𝗧𝗛𝗥𝗔𝗥𝗔𝗥 की बेग्रा पुलिस ममांगदा फोंगना थोलकिबा कुकी मिलिटेंट सिंगा CRPF का खुद थोंगनाबदा CRPF अनि सोकले कुकी मिलिटेंट 13 रोम हाटखरे थेंगना फंगबा पावगी मतुंग इन्ना थीबा खंगदना लैरिबा मिचम मंगा की मनुंगदा अहुमदी फंगबा ngamkhibaga लोइनाना अनि अमदी मफम खंगद्री मखा तारकपा पाउदा कुकी खुलाई पाइबा सिंगी नोंमै मखोल हेक लेपखिबगा अइखोइ ओनसिनदुना सिकथतनाबगी फिबम थोक्तबसु नते मेगेन UNLF की हानगी चेयरमैन निंगथेमचा सनायाइमा एलाइस मेगेना हाइक्रे कुकी खुलाई पाइबा सिंगी नोंमै मखोल हेक लेपखिबगा अइखोइ ओनसिनदुना सिकथतनाबगी फिबम थोक्तबसु नते वाफमसि ngasi लमयानबा NK 𝗧𝗛𝗥 कुनमापन सुबा डेट एनिवर्सरी का मरी लेनाना छिंगजमै वांगमा खैत्री लेगाइदा लैबा लमयानबा असिगी युमदा पांगथोकपा पावगी मिफम अमदा मांगना फोंदोखिबनी NK 𝗧𝗛𝗥 मेमोरियल ट्रस्ट की मियंग मखादा लमयानबा 𝗧𝗛𝗥 निंगसिंग थौपांग लुपना पांगथोकपा थौरम असिगा मरी लेनाना सनायाइमना हाई महागना NK 𝗧𝗛𝗥 खंखिबा मतम अदु इंटीग्रिटी लैबा अचुंबगीदमक लेपा निंगहन्नबा लैतबा यावलोय अमा ओइननी मतम अमदा लमयानबा असिगा चटमिनरिङै मतमदा खोंगलोय सिंगबु थौना अमदी लोक्सिंग पीबा ngamba मित्येंग सानबा लुसिंगबा अमा ओइखि हौजिक मणिपुरदा लाल तारकतुना लमदम असिबु मचेत ताना थुगाइनबा होनादुना तंगदु लैतादबा फिबम अमा मायोकनरिबा असि NK 𝗧𝗛𝗥 गुम्बा लुसिंगबा अमगी थोइदोकना मथौ ताइ हौजिक अइखोइगी लमदम असिदा लुसिंगबा वाटपगी अचौबा ममी तादबा नते कुकी खुलाई पाइबा सिंगी नोंमै मखोल हेक ताबगा अइखोइ मसेल चुंगसिनदुना चप चाबा पाखुम पीरी अदुमपु नोंमै मखोल लेपखिबगा अइखोइ मसेल ओनसिनदुना चिकथतनबगी थवोंगसु चथदबा नते हौजि अइखोइदा वाटलिबा असि नुंगसि चानना अमना अमकी मपाल तांगनरगा हिंगमिनबा अमसुंग फुरुप मसेलगी सक्तमदा इकाइ खमनबदुनी हाइखि मखा तारकपा पाउदा दम्पी रिजर्व फॉरेस्ट रेंज तगी कुकी सिंगना साइटोंदा लांदारकरे खुलंगाकपा अमा सोकले हौकिबा तांग मापलदा वाथा लंबी शांतिपुरदगी नुपी अमा लोक सुरिङैदा कुकी टेररिस्ट सिंगना नोंमैना कापतुना हाटखरबा मतुंग ngasi अयुक दम्पी रिजर्व फॉरेस्ट रेंज तगी कुकी टेररिस्ट सिंगना साइटोन की एरिया दा बोम अमा नोंमै राउंड कया कापसिलक्तुना अमुक लांदारकरे मैतै खुलंगाकपा अमा मख्वांगदा नोंमैना पानमदगी सोकले मैतै खुलसिंग तमना नोंमै कापसिलक्पगी थौदो असि ngasi अयुक अंगनबदा चौरांगना पुंग 3 रोम तारकपा अदुवाइदा हौरखिबनी कुकी सिंगना चथरकिबा एटेक अदुगी पाखुम ओइना खुलंगाकपा सिंगनासु हंदुना नोंमै राउंड कया कापखि हाइरि थौदोक थोफमदगी फंगबा पाव अमगी मतुंग इन्ना कुकी खुलाई पाइबा सिंगना एटेक चथरकिबा अदु फकाकचौ इखाई पुलिस स्टेशन ना कोनबा साइटोन लैतान पोकपी मुस्लिम लेकाइदगी खुगा तुरेल लांथोकलगा लैबा दम्पी रिजर्व फॉरेस्ट रेंज तगी सिंगसांग परेंगदगी नि हाइरि सिंगसांग परेंग असिदा कुकी खुलाई पाइबा सिंगी बंकर मतिक जाना लै हाइरि हाइरिबा बंकर सिंग असिदगी एटेक असि चथरकिबनी नोंमै कापगी पाव अदु हेक फंगबगा बिष्णुपुर पुलिस अमसुंग कमांडो की कांगबुसिंग मफम अदुदा चंगसिनख्रे कुकी खुलाई पाइबा सिंगना चथरकिबा एटेक अदुना मरम ओइरगा साइटोन लैतान पोकपी मुस्लिम लेकाइदा लैरंबा मियाम लोन लांजेनख्रे युमदा योकपा सांगा अमदी यनगानु कया साफगदबा मफमसिंगदा होंदोकपा होख्रे हौजिकसु कुकी खुलाई पाइबा सिंगना बोम अमसुंग नोंमै कापसिलक्पा लेपत्रि हाइरि